Chin kuki narco terroristing thengna isa isagi yumda tangdu laitana lehenaba etina khongpham sena leple korongan ba pawasi kangla pau se dagi lokhotjabane iramda masi mache tana thugaina bohonariba chin kuki narco terroristing thengna isa isagi yumda tangdu laitana lehenaba arambai tengol na khongpham sena leple mathang sahi gi ningol chakau badade ningol khudingmak masa masagi mapam lamdamda akiba mata yaudana ningol chakau bachatpa ngamanaba ningol singi khudol oijage haina Arambai Tengol gi Commander in Chief Korongan ba khuman na phongdokhrei Arambai Tengol Unit taraga nipan na senduna ngahan uripok lamboi khongnang khong lampak ta pangthokiba hiangai gi nini pan ba ningol chakau bagi thauramda wafam asi mahang na phongdokhiba ne ningol chakau bagi thauram aduga mari leinana mahang na makhata na hai Arambai Tengol na senduna mafam kaya da pangthokliba ningol chakau bagi thauram sing ase hendok pa thokna leibadagi sinja langjaba natte haujik leibaki oidiba phibam asida Pothapam khangdana relief camp singda leiriba iche isal ima ibel isilinauk singi wakhal ngahaktang oirabasu pothana bahaiduna ningol chakau bagi thauram asi sinkhibane Arambai Tengol na sinja langjariba khara khajik asida iche isal ima ibel singna saruk yabi bagi damak Arambai Tengol na hainingai leitana thagatpa phongdok jare mathang sahi gi ningol chakau badade lamdam asida tangdu leita ba hanjilaktuna harau tayamna kumai asi pangthokpa ngamba oiminarasi haina mahakna makhata na phongdokhe thauram aduga mari leinana Arambai Tengol gi Chief Advisor koi ngamba khuman na hai mamang sahi gi me ahum dagi chin kuki narco terroristing na mitai singi mathakta satharakpa lal asina maram oiraga haujik miyoi lising kaya ama tongan ba relief camp singda awa saitheng khangduna hingle relief camp singda leiriba iraisa singi awaba singa si mikup amatang oiraba su pothana ba haiduna ningol chakau bagi thauram asi sinba nei mase masal singna ningol chakau bada piba yaifa thaujal adu lemna mangde hainai iramda masi kaiba yaroi haiduna chongthorokliba Arambai Tengol gi nabung na pasingna khongpham sena sangsilakliba khongthang asi mai paknaba ima ibel ise isel singna su thongni biyo Arambai Tengol miyam gi damak ireibak iramdam gi damak chongthorokhiba ne athuba matamda lamdam asida tangdu leita ba hanjilaktuna haujik relief camp da leita pham khangdana leliba ireisa pumnamak mayum da hanjinduna leiba phangba oirasanu haina mahakna makhata akhe Manipur laingang na NRC sana hanaba amadi War on Drugs pu sauganaba Thadau Convention Organizing Committee na warip laukhrei awasi kangleipaki maida paukse dagi laukhatsabane Manipur gi khwaidagi missing yamba tribe furup ama oiriba Thadau tribe singna Manipur laingang na Manipur da National Register of Citizen NRC sana hanaba amadi War on Drugs ki thabak paikhalagliba si mapung phana saugathrei hairiba warip asi haukiba November amadagi ani fauba Numit nini sumna Guwahati da pangthokiba Thadau Convention 2024 da laukhiba ne Thadau Convention Guwahati Organizing Committee TC GOC 2024 na thokpa serolama na hairibade NRC sana hanaba Manipur laingang na laukhalakliba khongthang asi laibak asigi national interest ngak senba amade lamdam asida leriba mipum khudingmaki haksing amade yellow furup ki interest ngak senaba ni haire lamdam asigi tribal community singi matik saba che chang amadi record sing thambagi chang yamna wali haibagi wafam thamladuna NRC lamdam asida chana handringagi mangoina na mari laina ba che chang sing khudam sangdam thamna bahonavada lainga ki pungning sing silagle amaromda Manipur laingang na paikhalakliba war on drugs asibusu committee asina mapung phana saugatkani haire war on drugs ki thabak mapung phana paikhalavadi lamdam asidagi mayai ka ba drugs sing maru phangna muthatpa ngamgane Loinana aikhoi tungi mirol oihogadoriba naharol sing mayai ka ba drug tagi kanduna achangba mirol ama semba ngamgani haire maram aduna Manipur laingang na Manipur de NRC chana hanaba amadi war on drugs mai pangna pangthongna ba laukhalakliba khongthang sing asida Thadau Convention Organizing Committee na mapung phana saugatkane loinana laingang na paikhalakliba thabak asida stakeholders sing amadi miyamna su mapung phana mateng pangbiyo haiba wafam su phongdorokle